Matric examination haidoktriba fauba class 11 ki admission lepnaba khangankhre. Board of Secondary Education na matriculation ki examination result haidoktriba fauba academic session 2021-22 ki admission ki process pumnamak lepkadabani haina Education Director L Nandakumar na ngarang thokpa order amana phongdorok le. Education Director ki order aduna high school kharana academic session 2021-22 ki class 11 ki admission ki notification advertisement thokpa thengnare adubu Board of Secondary Education Manipur amasung atay educational board singna matriculation examination 2021 natraga masiga manabasing haidok nadre. Amarom state asida COVID-19 gi laisat na maram oiduna total curfew thamli amasung mi sing chathok chasin amasung educational institution sing thingli. Maram aduna matriculation examination haidok triba fauba admission gi process lepkadabane. Karigumba order asi Indrabade akan mamijeng sangani haina Education Director gi order aduna aroibada palle. Myanmar gi Meetei Singna Mateng Nirakli. Myanmar da army na ku tawkraba matungda miyam ga army ga muknarakpadagi analayang sangna singba tangkhong chaibadagi laiwak asida COVID-19 na naba mi masing hengalakpadagi Myanmar gi Meetei Singna sel hidak langthag na chingbagi Mateng Nirakli. Hiram asigi matangda Indo-Myanmar Association Manipur gi active member A Manito na thadorok pa cherola man hai sanglaba chahi chamaga humpu manga rom dagi Meetei Singna Mandalay da khundadu na lakle. Mandalay da natana tongan ba Meetei khul kaya layri mafam asida layri ba Meetei ayamba lairaba ngaktane. Manipur da su COVID-19 gi akan ba saitheng mayok nare Mandalay da layri ba Meetei Singsu laina laichet asigi akan ba saitheng mayok nare. Igi marigi liklam khangbiduna Manipuri Singna Myanmar gi Meetei Singda COVID-19 thengnaba sel hidak amadi medicinal ga mari leinaba khuchu khulai na chingba mateng Manipur laingak Indian Red Cross Society Manipur Branch India Medical Association Manipur State Branch na chingbana mateng pangbiyu haide. Maram khulenda sakhangda basagi khongul thengnabadagi mitna singna laihankhre. Senapati District ke Maram khulenda laiba John Paul 2 School manakta ngasi ayu Sahing chaba sagini haina thajaba khongul sing thengnabadagi mafam adugi miyam mitna singna lainaba khangankhre. Khun adugi school adugi manakta laiba nga yokpa pukhri amagi manakta pukhri mapuna khongul sing adu thengnarakpadagi maramda laiba Forest Department ki miyoi singda pau pikhi. Forest Department ki team amana khunja singa loinana khongul sing adu thigatpada mafam aduda koichat chalamlaga asukpa umanglomda changkhiba thengnakhi. Forest Department ki official singna khunja singda matam kharagi oina mitna singna lainaba amasung yumda yokpa sa usek sing sectionaba khangankhre. Adumapu hojik phawbugi oinadi yumda yokpa sa usek sing sokpan bagi paudi laitre. Senapati Forest Division ki District Forest Officer D Zone Saga telephone da wari sanabada mahakna phongdokhibade Department na sa adugi tangdang bakhangdoknaba camera thamnaba thorang tawre. Loinana wildlife expert singasu makata na wata na gadore. More police station ki gate tamiyam na khongpak na kaukhre. Commando ki gate mai thakre. COVID-19 ki laichet laksin na bathamliba curfew manungda telecom diu tharaga gari thorokpa miyoi ama police commando na phabagi wahuda. Ngarang numidang wairam more da chauba irang ama thokre. Social media da viral chatkraba video footage amada masing yamlaba naha kaya marumna curfew thugaiduna ngarang numidang wairam pung 3 minute kunthra rom tarakpada More police station gi gate ta hanjin na khongpak na kauba ukhe. Naha sing aduna police station gi yoti gate adu kaukhai attack tawrabasu police personnel amata thorakpa ukhidei madugisu mathakta nongmai round ama phawba kapagi makhol taba phangkhidei. Madugi matung tarakpada police station adugi hek mayok na bada laiba commando complex ke yoti gate adu maktada pochai mayam paisillaga mai thaba ukhe. Mai thari baget adumaktada thabra natraga mayada mai thabra haibadu video footage aduda ubada khangba ngamdri. Additional SP amagi makhada masing yamlaba police personnel mayam posting tazaragasu police amasung police commando singi gate singda masing yamlaba mafam adugi miyoina attack tawbaduda police personnel amatana control tawnaba honabagi mami takhide. Madugi su mathakta police na fazilaga thamliba miyoi adu thadokhrabra natraga adumak fazilaga thamlibra haibasu chapchana khangba ngamdre. Paw adu phangbadagi tengnopalgi
SP su mafam adu da changsinkhre hairi Manipur da changlakpasing vaccine gi dose ani kapasing oigadabane haukiba June 13 da thokiba order adu semdok semjin tawraga Manipur gi wangmada lairiba singna state asida changlakpa matamda covid vaccine gi ani suba dose kaphraba amade covid testing da negative oire haibagi report puthokpa sing adu Imphal airport da thunglaba amade Maugate amasung Jiribam gi entry point sing da komthokani haina Manipur sarkar gi deputy secretary health and family welfare Somelian Lengen na thadorok pa cherol man haide cherol asina makata na hairibana covid ki ani suba dose vaccine kapkraba sing adu numit 15 ni mapung phare haibaga loinana covid vaccine gi ani suba dose kapkhre haibagi tarik sing adu yauba certificate sing adu su puthogadabani haide Mirabaina medal fanglakhibaga mari leinana Facebook ta comment thagaluba ama court ta bail pibi naba haijarakre Saiko Mirabaina Tokyo Olympic Games 2020 da silver medal fanglakhibaga mari leinana social media oidiba Facebook ki page ta comment thagaluba khonghampat mayai lekai dage Omen achom sahi kuntra ga nithoi apokpa asom sanatombabu session just Imphal West ta pre-arrest bail pibi haiduna prayer nirakre Omen achomna Telangana gi Hyderabad ta laiba the English and Foreign Language University da Department of Film Study gi research scholar oiduna social media oidiba Facebook ki Captain Murugan Kaupa account amadagi Chinese girl from Manipur win Olympic silver for India haiba posting thagalakhe post asiga mari leinana petitioner asina session just Imphal West da pre-arrest bail PBU haiduna thrill miss AB file tawrakhe file asiga mari leinana court na su video conferencing gi khuthangda case asibu register tawduna ngarang hearing chathakhe petitioner gi council gi court ta haijarakibade India gi North East ta leiriba miyoi singbu karigumba khara da tathi tawaina tawbiduna hanthana yengbire wafam asida petitioner asibu activist ama oiduna lakhibane aduga Manipur gi Saikhom Mirabaina Olympic Games ta silver medal fanglakhiba si North East ki miyambu thak wangna thangat haning bagidamak post asida phongdokpane wafam asina leibak asida leiriba khenaba chatnabi lining lambi singbu pamdaba thokdok sing thokhaningda bagi wafam di leite haijarakhi petitioner gi submission sing court na taraba matung petitioner asibu post asidagi police na fagani haibagi akiba singdi leite aduga post asigi wahi wata budi khara nungaitaba oibana court na petitioner asibu interim protection oina pre-arrest bail piba yabra haibadu tha asigi kuntraga mathoida mathangi hearing da thamlagani haina court na lauthokhe vaccine kapada charang na bathokre ngarang kwakta ward number 7 community hall da vaccination kap na bagi CMO Bisnupur na thokiba order gi matungin na vaccine kap na bagi maphamda kaptana atopa lanayum amada kapadagi chauna charang na bathokre haina United Clubs Organization of Bisnupur District UCOBIT ki Secretary Publicity TIs Gope na thadorok pacherola man haide cherola sina makha taribadi amuko amasung UCOBIT ki official team ama laktuna yengseluba matungda mari lenaba sing pau phaunaraba matungda atheng banungthil pung 3 aduaida vaccination mapung phana pangthokre amuko amade UCOBIT ki lamjing makha ta hangliba Bisnupur District COVID-19 Task Force ka khusamnaduna satminariba kwakta COVID-19 Task Force ki convener MD Hanik Khan na phongdokibada matungda COVID ka mari leinaba thabak khudingma kwakta COVID-19 Task Force ka tanaraga pangthok haningbagi apamba phongdokhe loina namha ki maiki dagi chauna charang na bathokpa adu kannana bagi damak lakhiba official team bu thagat pa phongdokhe ngarang gi official team adu da Dr. IS Kwanthojam Chairman Bisnupur District COVID-19 Task Force TH Norendro President UCOBIT S Kheda Vice President UCOBIT RK Rovinkanta Secretary UCOBIT amasung N Lokhendro Assistant Secretary Finance Amuko L Premjit Secretary General Moirang and Surrounding Village United Club Organization MAS BUCO na maruoiba miyoising oina saruk yakhi haire curfew gi mahut atopana sinbiyu COVID laisetagi ngakthoknaba curfew thambagi mahutta anoba lalong amadi thorang sing sijinabiyu haina MPCC gi General Secretary P Sharachandra na phongdokre panba yabadi Chief Minister na service karada komthoklaga curfew makha chathanaba khanaragani haina ngarang paumi sing da phongdokhrabani media da phongdokpo warol amada P Sharachandra na hai Manipur government na ginaraba amadi tamthiraba laichud ase laksinanaba tha asege haukiba
taraga nipan haudaga state sinba thungna hena kansinba mawongi curfew thamli amadi July 18 phauba athingba si chatnari adubu numit tarani gi athingba thamba sina laichat asi laksin bagi mahutta misi minagi chang hengalakle nongmada miyoi lisingna khujing oiduna laichat asina nahalli amadi tarana khujing oiba miyoi sing asibagi khayata tare phibam asina maram oiduna curfew gi wahan thok lairaktre amaromda athingba thamba sina maram oiduna lairaba amadi nongmagi suraga chajaba imung kaya khamthengna wahal lei maram asina curfew sangdokbagi mahutta anauba lalong sembaga loinana atop thaurang sing paikhatuna laichat asidagi miyambu ngangthoknaba government honabiyo haina mahakna makha takhi pi sarat chandra na hai hauzik lairaba amadi nongmagi suraga chajaba imung singi chakhum karamba phibamda lairibagi haibadu yengsinba matam oidei curfew gi athingba thamkhrabana sufam nompham leitabadagi laikai da mi pulaga wari watai sanaba amade atai thawong sing chathabagi mami tare maram asina curfew sangdokpa khaktana laichat asi laksinba ngamdabagi phibamda leirei amaromda Delhi amadi Maharashtra na chingba Manipurdagi mi singsu yamna henba aduga covid laichat sandokpagi changsu ka hena wanglamba state sing asida singtha ningai oiba mawongda hantharakpagi phibam laklei anaba phagalakpagi changsu wangkhalaklei adubu Manipur gidi laichat ase sandokpa amadi sibagi chang wangli amadi phagalakpagi changsu nemli maram asina curfew gi mahutta anauba lalong amadi thausil paikhatpaga loinana paksana test tauba amadi vaccine kapagi masing hengatnaba honabiyo covid-19 laichat ki maramda miyamda hena paksana khanganbagi thabak singsu paikhatpiyo pumnamak asida CSO sing NGO sing amadi miyam humna government ka khusamnana thabak paikhatpagi matam thengmalle haikhi positive certificate losillaga flight tongna honaramba miyoi ani fare masama covid positive oide khangna positive certificate losillaga flight tongduna Delhi da chatnaba honarambani haiba nupi ani Imphal airport tagi fare pausi asina phangba paugi matungi nangarang numit jungba matung pung 12 makhai tapa matamda Imphal West ki awang khunau lamkhai dagi masagi chahi 38 rom surabi nupi amaga masagi chahi 13 rom surabi nupi amaga Imphal airport tagi fakhibani haide pawasina hai nupi ani asi haukiba July 12 da Jenims ta RT-PCR test tawbagi result da positive oire haina maming yaurakhi adum oina makhoi ani magna July 13 da Imphal da leiba lanai testing center amada amuk hanna test tawduna negative oire haibagi certificate ama pairaga ngarang nungthil pung ani ga minute 13 da Imphal dagi Delhi tamna paigadaba yagi flight ta tongnana ba check tawbada airport ta makhoi positive certificate lo laga flight tongna ba honna bani haiba khangba ngamlakhibani makhoi bu mafam adudagi faraba matungda mari leinaba authority da sinaduna makha taba thabak lakhulhankhre haire community home isolation center singda leiriba anaba singda laingakna chana thaknaba piragane covid positive oiba miyoi sing leinaba assembly constituency singda chalairiba community home isolation center CHIC singda leiriba miyoi singi chana thaknaba laingakna piragani haina Manipur lenga ki health department na thokpa office memorandum amana khangalakle health and family welfare ki deputy director Somin Lengen na thokiba office memorandum asina hai CHIC singda leiriba miyoi singi ayuk amadi numidangi chak chabagi senpham chama dagina chama kontra par mil sing ase laingak na puthoklagane asymptomatic amadi layong amata uthoktaba covid positive oiba miyoi ngakta leigadaba CHIC singda mathok tawriba nursing gi oinasu makhoi gi honorarium adu laingak na puthoklagani haire loinana miyoi chama phawba leiba CHIC singda nurse ama thamba yagane loinana miyoi chama dagi hena leiba CHIC singi oina nurse ani phawba thamba yagani haire masigi damak district adugi DC amadi CMO na CHIC management committee ga mangjongna agreement inagadavane loinana CHIC sing asigi akupa data sing CMO amadi covid management committee na ningthina yengsingadavane state asida covid ki hengalakliba masing asigi yenglaga hairiba CHIC sing asida atopa constituency singdagi miyoi singsu thamba yagane loinana CMO singna mobile medical team semduna CHIC singda leiriba inmate singi phibam matam gi oina yengsidana basu singadavani haire panba yabadi hanadi covid care center singda leiba positive oiba sing khaktada laingak na chana thaknaba polam sing phangalambane community home isolation center masing hengat halagane Manipur da numit tarani total curfew thamkhraba phawbada covid-19 positive oibagi chang hengalakpa sigi yenglaga
constituency singda community home isolation center masing hengathanaba khanare haina Chief Minister N Biren phongdokhre Porompata nongna sagaliba kiloliter kungi cryogenic liquid medical oxygen plant gi kam loinana kyam gaida sagaliba DRDO gi hospital gi pibam yengsinbagi khongchat amada Chief Minister N Biren na wafam asi paumi singda phongdokhibani Chief Minister na hai haukiba numit tarani asida laingang na laukthokkiba curfew asida miyamna mapung phana mateng pangle adum oinamak positive oiba migi masing asi hanthaba ngamdre masi mapung oina laingakna house to house testing chathaba sinane positive oiba migi masing yamlabasu miyoibagi punsi kannabagi thabakta hena mateng oiragane positive oiba masing hengalakli basigi yenglaga hospital sing the bed masing hengatnaba khanade loina na home isolation tawbagi khudong chaba leitraba miyam thamnabagi damak district administration MLA sing local club na chingbana mateng pangduna community home isolation center masing hengatnaba khanare masigi chana thaknaba pumnamak laingakna pinaba sem sare mahakna hai DRDO gi hospital asi August 10 dagina 15 fawbagi manungda sangana bahonari loina na porompata nongna sagaliba KL20 gi cryogenic liquid medical oxygen plant asiga loina na PSA oxygen plant manga July 13 fawbada sangana ba thorang tawre pulap phamlaga chaksa haijana ba marup tawba asina chingbana covid hengan hanabagi machak oide ngamkhai gi wathok kamari lenana ungkhana rakpadage Assam police personnel taruk sire kaya Sikhre Assam amasung Mizoram state anigi marakta ngamkhai ga mari leinaba wahogdage ungkhana ba thokraba matung thogdok aduda Assam police personnel taruk sikhibaga loinana SP ama yauna ompuga manga hena asogapan nangkhre haina local official singna phongdorokle Assam gi manung chanba Kasar district Lailapur khungang manakta ungkhatna bagi thogdok adu thokibane Assam police ka loinana Mizoram police amade ngamkhai manakta khundariba miyoi singa ungkhatna bagi thogdok adu thokibane maduda Mizoram gi maike dagi nongmai kap thorokpagi thogdokta police personnel taruk sikhibaga loinana Kasar gi SP amasung Dolai station gi OC yauna atopa personnel sing sokhibane khudakta soklaba personnel sing adu Silchar medical hospital da pukhatuna treatment chathakre masida natana Kasar gi deputy commissioner Kritir Jalil na tongduna chatkiba official vehicle amasu Mizoram gi maiketagi changsil lakhiba miyoi singna amanga ta thokhan khre haire amaromda report singi matungina Assam gi Kasar district ke manung chanba Lailapur area da Assam policing kem togduna laikhre aduga Mizoram gi oinasu Kolasip district ta state policing deploy togduna laire Mizoram gi maiketagi masing yamlaba miyoi singna Assam police ta attack chatharaki hainasu claim tawrakle aroibada tabiriba pumnamakpu thagatjari